ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯅ ꯉꯁꯤ ꯆꯥꯖꯗꯣꯏꯁꯦ ꯎꯀꯥꯕꯤ ꯊꯣꯡꯕꯅꯦ ꯎꯀꯥꯕꯤ ꯊꯣꯡꯕꯒꯤ ꯁꯤꯗ ꯂꯩꯔꯦ ꯑꯂꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯍꯋꯥꯏꯖꯥꯔ ꯍꯥꯞꯄ ꯊꯣꯡꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯤ ꯑꯩꯅ ꯑꯂꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯑꯣꯏꯅ ꯍꯥꯞꯄꯒ ꯊꯣꯡꯕ ꯆꯥꯅꯤꯡꯉꯛꯄ ꯑꯗꯨ ꯊꯣꯡꯉꯦ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯄꯥꯟ ꯏꯔꯣꯝꯕ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯅ ꯀꯣꯠꯅꯅꯕ ꯀꯣꯜꯂꯝꯅꯤ ꯑꯗꯨꯒ ꯁꯤꯅ ꯖꯄꯥꯅꯤꯁꯀꯤ ꯀꯩꯅꯣꯗꯣ ꯀꯣꯕꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯩꯅꯧ ꯃꯁꯨꯡ ꯇꯪꯈꯥꯏ ꯑꯃꯒ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯈꯥꯕꯒ ꯁꯤꯗ ꯎ ꯃꯣꯔꯣꯛ ꯑꯃ ꯂꯩꯔꯦ ꯁꯥꯗ꯭ꯔꯒꯗꯤ ꯆꯤꯛꯀꯦ ꯍꯥꯏꯗꯅ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯉꯔꯥꯡꯒꯤ ꯈꯥꯃꯦꯟ ꯊꯣꯡꯕ ꯑꯩꯅ ꯁꯨꯝ ꯌꯥꯝꯃꯜꯂꯦꯅ ꯈꯥꯛꯆꯟꯕꯗꯣ ꯆꯥꯊꯣꯛꯀꯦꯅ ꯄꯨꯊꯣꯔꯛꯄꯅꯤꯅ ꯑꯗꯨ ꯇꯥꯔꯗꯤ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦ ꯑꯊꯨꯕꯤꯗ ꯗꯁꯕꯤꯟ ꯂꯥꯛꯄꯒꯤ ꯏꯁꯩꯁꯨ ꯌꯥꯝ ꯀꯟꯅ ꯁꯛꯏ ꯇꯧꯔꯤꯁꯦ ꯑꯃ ꯈꯨꯠꯁꯦ ꯅꯥꯜꯂꯦ ꯉꯁꯤ ꯀꯥꯡꯂꯦꯟꯅꯤꯗꯅꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯂꯥꯏ ꯍꯩꯔꯨꯛ ꯁꯨꯕꯣꯛꯀꯦ ꯇꯧꯕꯅꯦꯕ ꯀꯩ ꯍꯥꯞꯁꯤꯒꯦ ꯉꯥ ꯑꯃ ꯍꯥꯞꯄꯦ ꯏꯔꯣꯝꯕ ꯈꯔ ꯍꯥꯞꯄꯛꯑꯒꯦ ꯁꯦ ꯆꯥꯔꯒꯦꯀꯣ hảo em haribo
ด้วยอ่ะ
มาจากท่าหัวแล้วจ้าไปรัวเลยเนี่ยให้นูเสียสาระทำได้ทำไหมให้นูเสียสาวเลยจอมไม่ก็สรุปนะสารมันจ้าบุษลวยเลยอาลูต่างหายมันก็มาฮิคากันเลยแม่สปานอีโรมาคิดานมันเลยแม่จ้าบุษลวยแล้วนะวิดีโอเซ่มาตั้งใจดูเลยสินเจอร์เกมมาทั้งวิดีโอดูมึงที่ไหนสิก็ไม่เอาบายบาย